feedback channel la tabi de singbo taram nok sin jabag loina na ngasi December ki tang tara teruk in kumda lisingani kunmatoi sagolsen numitki khomjinba pau tabi rasi Africa gi Kenya da ikang mayok naduna awaba kaya thengnare ising phangdabana maram oiraga Sabuli Wildlife Sanctuary da giraffe taruk ising yaum ama phangdana sikre amasung atopa sa kaya marumsu ising phangdabadagi awaba mayok nari social media da maikei pumbada photo sing viral oirakli Kenya ge nongpok thangba lamda September thagi matungda 30% nong chukhide maram aduna ikang asi oikibani hairi China na Pakistan sarkar ga pullaga Pakistan da makhoi gi oiba media channel kaya sandokli haina report amana sandorakli Baluchistan gi ngamkai da Gwadar amasung atai sahar singda numit kunni dagi mioi lising na China Pakistan economic corridor gi against da yaning da bafongdok laduna lambi lamjau da miyam gi oiba procession chatuna laklibani amasung madugi pausing adu international media da cover so tawribani China ge asigumba thawong asibu America ge pause Washington Times na yaning da supongdokli China na Pakistan bu media channel singbu makhoi gi control da thamningli haina su phongdokli Lomi singi chauraba oitihasik oiba andolon numit chahumga marfum toini chatraba tungda masa masagi mayumda lomi sing hanakre kendra sarkar na farm bill ahum repeal tawraba tungda lomi singna makhoi gi demand phanglaba tungda amuk iho asi lepkibani lomi singa maithongda harau tayamba kayabu uba phangki Haryana amasung Punjab ki lomi sing Gazipur border dagi mayumda hanakre lomi gi luchingba Rakesh ticket na lomi miyambu thagat phongdokre Haukiba November gi tang kunmari da Bongai Gauda phamkiba Assam cabinet ki warep matungina haujik lairiba 10+2 gi education system asibu hanna semdoktona national education policy ga chana hannaba Assam sarkar gi principal secretary ki maikai digi anauba kanglon ama khanghan chirol oina phongdorakre haujik lairiba 10+2 gi pattern asibu 5+3+3+4 gi pattern da national education policy 2020 ga chana na semdok lagani bunyadi haina khangnaragada ba chahi ahum gi foundation course amasung prastuti haina khangnaragada ba class 3 4 amasung 5 Directorate of Elementary Education na puragani middle stage natraga madhyamik haina khangnaragada ba class 6 7 8 amasung secondary stage natraga uccha madhyamik haina khangnaragada ba stage ani asi hanagi Directorate of Secondary Education bu Directorate of School Education haina ming hongdok laga Directorate asina pukani hairi Lenga ki mathau taba hongdok hongjin ki damak 5+3+3+4 gi pattern asi lakliba January 2022 dagi chatnaragani aduga academic session 2022-23 dagi school singda chatnaragani Rohingyan singbu refugee gi status PBU natraga di maraibak to thadok piko Rohingyan singa mari leina Assam sarkar gi mafam da Guwahati High Court na yathangama pirakre Saidur Rahman amasung mahaki loina bi anina High Court ta thangalakpa case amagi matang da yathanga si pirakhibani Manipuri Youth Front of Assam amadi Rural Education Development Institute na sinduna taruk suba ningol Chakob celebration Kamranga part 1 kasar pangthokre thangjam brojen na preside tawkiba thawram aduda Chandrakola Devi Kamranga GP President na chief guest amasung Ima Sanathoi President AAM PAL Sangita Begum President Assam Manipuri Muslim Maira Paibi Sangsta Rehanuddin VP AMMYF Ithender Mar Women Activist Sheram Herajit Secretary REDINGO Laina Chiru na chingbana Presidium Member Oiki Sheram Herajit na ningol Chakob gi pandam miyam da thamladuna hai chahi khuding gi pangthok tuna lakpa handak tarurak surakpa si yamna nungai tongan purup ki ningol singsu yauna sinbasi barak nampak ta khundamin nariba yelhomi singbu nungsi chana na hingmin bagi pandam da sinki bani Thauram ga mari laina na S Pradeep Singh Uttam Sharma Premjit Singha Sukhesini na chingbana wangang ki thauram mapu thangjam project na masagi warol piduna thauram loisin khabagi matung social activist ningthaujam dhwajagi thawai mirol na ing na chikna lairuna ba minute ama tumin na leptuna thaunijaki miyam puna chaklen chamin naraba matung volunteer singna ningol singbu khudol pot piduna ikai khumna ki haina MYFA Maipa amasung
RADI na punna thadorpa chirol amana hairi yum da famna trade license ki darkhast thabi yargani rajya ki municipal town singi marung da karbar tawduna laiba singna Assam sarkar hangdok li bano bo portal asida supna ki mathau taba che chang ani khak pir batungda mathau taba phi piraga license asi phangba yagani hairi saktak che amasung tenancy agreement natraga top manaba che chang piraga www.eodb.assam.gov.in da changlaga darkhast thaba yagani hairi Manipur Assembly election gi mangwainana Lok Janashakti Party ki National President amasung Kendra ki Food Processing Industries ki Minister Suwairiba Pasupati Kumar Paras numit humni ki khongchat Imphal da lakliba December ki tang 16 thunglagadori election gi maruiba lalong kaya yathokpaga loirana khongchat asida Imphal ki City Convention Hall da party asigi mirep sing ki ming lauthoklagani haina party asigi nauna khallaba National Secretary B Ruchindra Sharma na press ta khangalakre Jiribam district ki kadam talada laiba Jiri college ta mahiroi singna wakat mipam phamkre waja transfer tawkhibagi matangda laingak ta haijakiba laikrabasu nachung bidra laibasida college asigi students union na wakat mipam asi phamkibani waja mihut thabiraktriba phawba wajagi transfer order kaktat piyu natragadi administrative block makhata na thingjilagani haina satragi loop asina laingak ta khanghankre All Manipur Bodybuilding Association Rasin Kiba Mr. Manipur 2021 ki men physique category da hatta golapati maning lekai ki wasim chesam na gold medal lauduna Mr. Manipur 2021 ki mithol phanglakre Paulo jere feedback channel bu yeng ta biri basim bu amuk khanna taga chabagaloi na channel rasin support to bu na subscribe to view amasung video like to view